Digital amasung economic case asida tapna chaksilakpa asida makal makha kayagi sinpham kaya ama leppa lektana thorakli makoising asigi manungda YouTube hairiba platform asigi makhada creator oina leiba miyoi kaya amasu yauri huziki matam asidadi hairiba platform asidasu maipakna onsinduna career oina semba yamna successful oiba miyoi kaya amasu adomak yaunare creators asigi manungda miyam kanaba piba knowledgeable oiba content kaya ama piba siyauri natragana miyam gi awaba ko khanba nokhanba natragana entertainment gi oiba kaya ama puthokpa siyauri khara amana kari nungi yegjarubano haibasu yaudaba adumak natte masi pumnama asi nakana amada thamkhraga mayam pumnamakpu anauba video amada amuk kahanna taramna uksari Oxford Economics na thadorokpa 2020 gi oiba report amakak yengminasi Hairiba report asigi matung inna India gi oina 2020 hairiba sahi asida YouTube hairiba platform asida leiriba creators sing asidagi 6.8 crore rupees ki amount asi India gi GDP da hairiba creators sing asina contribute tauki haiduna phongdorakli masiga loina loinana 2020 hairiba sahi asida YouTube hairiba platform amasung YouTubers sing asina maram oiduna India hairiba country asida miyoi lang Nepal lomsu employment piki haina report asina phongdokli hairiba platform asida earning taunaba amasung atopa business ki oiba makal makha kya gi lambi sing lei adubu kudam amakak pijage aikoina kogi merchandise haiba tare YouTube creator kaya amana magi oiba brand gi oiba firon sing makogi print namduna makal makha kaya ama yoli hairiba sing asi yonabagi damakta firon sing puthokpa amasung print na singba namba company sing asi mathau tai matau asumna hairiba creator sing asina asigumlaba company sing asibusu makoibu thabak pi mathangdana aikoigi swaida tawjadaba taragasu atopa state sing achoba creator sing gi oinadi editor amasung research taunabagi damakta miyoi kaya ama selfie duna nektibani masigumlaba makal kaya ama leiri hairiba sing asinani employment pi haina report asida phongdoragliba si masini hojik leiriba fibam asi digital gi oiba platform sing asisu hojikki matam asidadi nongma gi adumak mai pak pen kalakli